ngasi phong tungan Manipuri sipungsingdagi maruoibi ipausing miyamna thamjagi ahanbada COVID-19 World Health Organization warning tawri thasigi thayai COVID ki case yamkhalakpa yai Omicron variant XXB.1.5 Laiba asida haujingmaki oina COVID-19 gi phibam kiningai oiba phibam da leitrabasu lakliba sai English singaniga kunga homdoi gi January thagi mayai salakpada masing hengalakpa yai haina Union Home Ministry na phongdokhibaga loinana malem gi oina lairiba haksel gi khwaidagi hena sawba body World Health Organization su COVID-19 positive oibagi sang malem gi oina yamna hengalakpa yai haina warning tokre Union Health Ministry gi statement amana hanana lakadoriba numit nifuni sida leiba sida COVID-19 positive oibagi sang yamna hengalakpa yabagi phibam lei haina lauthokibagi mathakta lakliba sahi English ngani ga kunga homdoi gi haurak January thagi mayai salakpada COVID positive oibagi masik yamna hengalakpa yabagi phibam lei haina phongdokre leiba sigi oina hana mayona khiba phibam sing kupna thijinbada leikiba phibam yenglaga lakliba January Thasigi mayai salakpada leiba sida COVID-19 gi phibam yamna wangkhalakpa yana leide haina panmani haukiba pung kunga marida leiba sida anabu COVID-19 gi case sani ke kunga truk thengnaki haina palladuna Ministry of Health and Family Welfare gi report aman hai nomi gi oina positive oibki sangsada 0.12 ni haukiba irai numitana leiba sida anabu case sani ga nifugu humdoi thengnaki leiba sida English ngani ga kundagi hauraga Housing power positive oiba masing crore mariga lak nifuga mangaga lising nifuga mariga sahunga marfuga mari subaga loinana housing oiriba active case masing lising ohunga satruka yankai gumdoi ni housing power fagat kiba masing crore mariga lak nifuga matuga lising nifuga mariga supnagi kunga mapan sukibaga loinana haukiba pung kunga marida positive oiba samaga humdraga mapan fagat ki laiba sita COVID-19 yorakpadagi housing power mi Lak mangaga lising kuntraga satreka supna geni secret housing pawi go in leva sida COVID vaccine dose crore saniga kunga point tara kap khibaga loinana second dose kap khiba vaccine dose crore maudraga mangaga point tara go humdoini amadi kap khiba precaution dose ki masina crore kunga ni thoga point ni fusukre Manipur da haukiba pung kunga marita COVID-19 positive oiba amata thengna khidabaga loinana housing pawi oina Manipur da COVID-19 positive oikiba masing la amaga lising kuntraga mapanga samapanga kunga ni thoda lengdana lairi Manipur da nongmada mi lising ama hena positive oiba matam yaukhrabasu tapna hantharapaga loinana haukiba matam khara sidadi positive oiba mi thengna khidre haukiba pung kunga marida punami nifugi sample lauraga test tawbada positive oibada amata thengna dabani positive oiba thengna dabaga loinana Manipur active case su amata lekti state asida ngang power COVID vaccine dose lakh kuntraga ni thoga lising humfuga mangaga samapanga marfuga taru kapkhibaga loinana ahanba dose ki kapkhiba lakh taraga taru lising nifuga nipan ga satrega kunga taru anisuba dose ki kapkhiba lakh taraga humdoi ga lising kuntraga nipan ga sama yankai humdoi sukre amadi precaution dose kapkhiba masingna lakh aniga lising humdraga mapanga sama ga tre sukre December kuntraga vaccine dose kuntraga nipan kapkhi State Health Department gi sirol amana malem gi leba khara da COVID-19 positive oipigi sang hengalakpada leba asi yaudra bus section thorang gi thabakti lakhatab yadi haibu wapam miyamna thamlakpa loinana vaccine dose suna kapthok piwa amadi COVID ki ngakadab satna kanglon ningthina ngak piu haina mofam thamlakli State Health Services ki Director Khoiram Sachkumar mangangi sirol aduna karigumba flu gumba gi leong leirabadi kudakri test tokthok piu haibu wapam thamlakli Malem gi leba khara da COVID-19 positive oibigi sang yamna wangkhalak pisina maramoiduna leba sida su akanba section thorangi thabak sing lakhot khibaga loinana kariguma pamdaba phibam lakpada sapsana thengnana ba sem sabak tabak punamak lakhot khre amaramda China amadi leba khara da COVID-19 positive oibigi sang yamna hengalak pa sida malem sigi oina section ngai oire haina World Health Organization laktokre Karamna kangini hengala kibano haibigi matana paladuna World Health Organization ge officials Maria Ban Karkhoben hai COVID ke ating musing lapthok kibana khwairi gi hena marwe maramne Omicron gi subvariant sangaram question sandoktuna laikhrabna lakaduri benumit kharane sida malem gi mafam kyar COVID positive oibigi sang yamna hengala payai
Omicron gi ikon kona thengnakiba variant asi sandokpa ngambigi sang yamna wangnabsu China yauna malem gi leba kyada COVID ki athingmusing komthokibadigi handak positive oibigi sang yamna hengalakibani haiba wafam mangna thamki COVID ki akiba phanglaba saitheng nanglambadagi yamna handakiba du vaccination ani haina paladuna haujik China amadi atei lebak singna tawu yaba khwaidigi hena marueba thabakti sai humpu suraba sing yauna vaccine kapa yaraba punama vaccine dose suna kapthokpani haiba wafam World Health Organization thamki sai humpu suduna laina suan bangamba miyoi singda natana frontline worker punama vaccine dose suna kapthokpigi mathau tai hen sapungdoki Omicron gi variant singi marakta miyamna yamna sukonba ngamba sing yawbaga loinana layong utaba infection makal kyadigi hauraga shihanma ngamba fawbu yawde hena supaladuna World Health Organization gi official aduna hai punama ngaidun oiduna su aikhoi gi lairiba khulai sing COVID puthengna badi ngamdi haujik su effective oidi Panmayabani Manipur English singani ga kungi March thar ahan COVID positive oiba case ama thengna ki bagaloina English singani ga kunga mathoi fawba akiba panglaba phiba miyona ki English singani ga kungi ni thuda di COVID ki phibam yawna phagala ki bagaloina saliba sahi si gi loisilakpa COVID ki case amata thengna da bagaloina active case laitana sahi loisilaga active case laitana sahi hogudri Adumaina Manipur COVID vaccine kapiki sang yamna namely maruina singilamda ka hena namely haina Health Minister Dr. Sapam Ranjan na nungnangwa phongdokhibaga loinana vaccine kapiki sang wongkhanaba honagan hena sa phongdokhrabani Imphal dagi staff reporter Omicron variant XXB.1.5 Lebasid ahan boina Gujarat Omicron variants XXB.1.5 case ama thengnare United States handak sandokliba COVID-19 gi variant singi manungda Omicron variant asina sandokliba apunba masing sala nifuga mathoini Omicron variant asisu sandokpa ngambigi sang yamna wangbana Gujarat khaktanatana yumlona ba state singnasu akan mesuk sin thorangi thabak sing lokhatpa hokren su paus na phongdorakli Makasa tharak poina ngasi state siku waribu COVID-19 update mayamda thamjage Government of Manipur COVID-19 Kamal Control Room nigi thadorakpa press release number 1012 ngasi tangama thama English singani ga kungo humdoi ngasi numidang waramgi pung mangagi thokpa report mayamna thamjage ngasi miyoema hariba miyoy Nupi ni COVID-19 positive oiba miyoema state asida thengnare hari loinana miyoema sitharakan apun boina haujuk phawda state asida COVID-19 positive oikraba miyoema singsi La amaga lising kuntraga mapanga sa mapanga kungo humdoi sure hen suri potawri loinana haukiba pung kungi mari state asigi mapam amatada COVID-19 positive oiduna leikidabigi report lakti aduna haujik phoki hoina apun boina COVID-19 state asida naduna leikidraba miyoi masingsi lising ani ga samaga nifugu mapan sure hen su report tawri aduga miyoi discharge tawki dengasi loinana haujik phoki hoina state asida active case hoina COVID-19 positive oiduna leiriba miyoi si amakakni loinana Kuari tawning basingi state helpline number 0385241009 da helpline number sida contact tabibi yagane hairi aduga karigumba any flu natragana sagumba symptoms singsi leibiragadi test tawthokpiyu haina spali aduga hauji akoigi P3B sida atopa leibak singda COVID-19 haibdi BF.7 gi variant asi hengalakpa thengnari adumoina ma aikogi leba amasuma koigi state asidadi hairiba variant asina hengalakpigi uba phangne adubu aikoina hairiba singsidagi ngakthoknabagi damakta koina precaution tawba darkar tai swaidi maram aduna koina dose suna vaccination tawbiba aduga koigi COVID appropriate behavior ngana sapiba aduga mask opiba social distancing amasum hand hygiene tawbiba hainasu Dr. Karam Saskumar Mangang spokesperson Health Director Manipur no khuyek pidro thadorok pangasigi Government of Manipur COVID-19 Kamal Control Room digi thadorok pangasigi press release asidasu makata na palakli makasa tharak poina to papawamna COVID-19 gi phibam ga mari lainana data sapsana sang naina piraknaba WHO na China da taksinkhre Beijing na makhuigi yamna kanba zero covid policy komthokraba matung COVID-19 nabigi sang henkalanglingai marak World Health Organization China da laiba sida oiriba COVID-19 gi phibam gi matangna sabsaba masum asingba data sang naina piraknaba khankhre Genetic Sequencing Hospital pukhatpa siba masum hida kapa mari leinaba data khangalaknaba China gi health official singna
WHO na khangkrensu pausna makhatana phongdorakli memna tentangna asumna thamjaramge maka satarak poina to papa madana drone paibigi wahaudu unkhatna ringai marakta North Korea na ballistic missile ahum kapre South Korea na North Korea bu hena fazana monitor tawnaba space based surveillance ama saganaba honabaga mari leinana irai numita rocket ama kapkraba matung thangja numita North Korea na short range ballistic missile ahum laiba sigi nongpok thangba sarukta laiba samudra ta kapkre sei manga gi manungda ahan boina North Korea na ngamkhai lana drone manga paishilaki haina South Korea na maral sikraba masum makhoi masaki drone sing North Korea tamna thaduna sayol sida Korea laiba ni ki marakta ungkhana behengalakli thangjanumi ki ayukta North Korea gi kunung Pyongyang gi kha thangba sarukta laiba mapam amadagi ballistic missile ahum kapkiba thingnari haina South Korea gi Joint Chiefs of Staff na sirolamada phongdorakli missile ahum madu kilometer sahumga yankhai mile saniga kunrom sana pairaba matung Korean Peninsula amasum Japan gi marakta leiba samudra ta taki haina siroladu hairi sangeng tawkiba missile singdu South Korea yauba ngamgani haina panari North Korea na missile sing kapkibadu sathina khatnaba hoba amasum malemda santi thuwaibagi thong amani haina Joint Chief of Staff naiki North Korea na sathabak khatnaba hobigi thong ama hekta thengnanaba South Korea na sem saraga lei haina su siroladuna su makhatana phongdorakli Makasa tarak poina to papom na bom pukai hanba kandem tokre masa khangdaba singna thasi ki kunga taraki numidang pung nipan makhairom tabada mayang khang khunaudu bom pukai handuna highway pakthok pagi thabuk ta sijinaba Lekon Infrastructure Private Limited ki bitumen spaber machine amanga ta thon ki ba thawdo mayang khang area naga villages core committee na akan mona kandem tokre company sin hauji ti khulen masum koki taphogi marakta NIS2 Ipal Dimapur lambi pakthokpagi thabak subani hari bom pokayan bagi thawong adu pangdaba miyoibagi mawong na taba masum sahing ngahing sab lisatni haina committee na serolamada akan mona kanem toki lebakti ba thawdo anti peoples amasum anti development ni haina committee na phongdo pagaloina asiguma terrorism gi oiba thawong si shanti pamjaba jaga si amukhana thawaloidabani amasum yengduna leiro hari Kariguma matung amuk hana thawdo wasi tholak labadi lamdam sigi logi matung ina akan ma action lawgani sohaidi makasa tarak poina to paw madana saina da covid na maram oiduna nongmada siba mi masing lising mapan yaure covid-19 na maram oiduna saina da nongmada siba mi masing lising mapan yaure habisi data farm amana utli haina Australia da based over publication amana haidi Publication adugi report na haidi maduri China da COVID infection masing leptane hengalakpa kaloinana British based research firm Earfinity na COVID na maram oiduna China da siba mi masing saruk ani fawba hengat pari Beijing na akan zero COVID ka mari lainaba section thorang sing hokiba November da laukthokhiba matungda China da inaw nawa COVID ki phiba masi lakpani COVID laiset ek hokibadigi China da laina sibu lakshinabigi akan wa thorang sing satna handuna laki Apartment ama may sakpada miyoy tara sikraba matungna China sinthungna akanba lockdown singi mayukta protesting sa taraki quarantine gi order singna maramoiduna may sakliba apartment block adugi manungda sangna bokhana kiba firefighter sing athingba laikiyayna miyamna authority singbo maral siki China gi maroi city mapanda paksana protest sa tharakpadigi leba sina masigi akanba covid policy handokibani Earfinity na Haidi maduti masigi model adu infection sing report tawpad ahongba kya phongnanabigi order implement tawdringai mamangda China gi regionals province singdagi phangba data yumpham hoibani masidana hani atai zero covid laibak singi laina sigi case hengalakpigi rate singsu model aduda combine tawkhi China da covid na maram oiduna December loiba pawba sib mi masing lakh tara yobu yayamadi Apun case masing na yamdrabada 18.6 yobu yay Matang sagi January gi mayai sanma matamna China laina sigi case nongmoda million 3.7 pawbu yobu yay haidai nasu pawshna makhatana sa phongdorakli Makasa tarak poina to papaw mana eye care center may sakpadigi Matei manaw siri Gujarat ki Ahmedabad ngasi ayuk eye care center ama khangawdana may saklakpagi thawdok center aduda caretaker kam security guard oina thabak tawba Matei manaw laikhidre haina mari leinaba official singna phongdorakli
Divisional Fire Officer Jadejana Pungdokibi Matungina, Matei Manadu Eye Care Center at the ground floor leba staircase Manata scene Lematina Hibene, Maisakraba building adugi Makatang Sarukta Eye Clear Center at Dulebene, Maisalakiba to the Paiturakiba Maikuna Maram Werga Sor Honbangam Davadigi, Matei Manadu Shikiba Wiramgani Haina Tazanari. Eye Care Center adu nungthilgi matam khakta salaibani center sida treatment gi damak mi mata admit tawalaiti Eye Care Center singa si pung 8 minute yankai tabamada mai sakle haiduna fire department na pau pirakhibani kudakta fire tender adu mapam adu sangsinduna mai muthana bonaki mai adu mapung phana muthatpala minute ni phuram sangi soidi atopa pau madana Bihar Hussein be yu yonduna miyoi kya sian khibada sena bani singnaba miyoi Delhi police na phare hadi Bihar gi Saprada Hussein be yu thaklubadagi miyoi humdra rom sian khibagi thaudo aduda maru oina sena bani haiba miyoi hum Delhi police crime branch na phare haina ngasi claim tarakre Special Commissioner of Police Crime Branch Ravinder Yadav na phungdokhibagi matungina police na pharaba miyoi dugi maming Rambabu Amahato kawi ma Dorka area dagi phakhibani Rambabu mamang thokiba sigumba atopa case tareta sena duna leiriba miyoi mani Technical surveillance amasum thazaba yaba paw sung phanglaba matung Delhi Police Crime Branch na Dorka area ra satakhiba thihumbagi thabakta Rambabu Mahato phamngam khibani mag Bihar gi Doila area dagini pharba miyoi sigi mathakta legal gi oiba action sing lokhat pa horagani amadi mahak phabagi paw Bihar Police ta khankhre athuba matam de Bihar Police ki team amasu Delhi da laktunu wong pong gi thabakta mateng panglaragani hairi Mana makatana phungdokhibada Bihar Excise Act 2016 gi matungina Rambabu Mahato saye sigi oina most wanted accused oini thasigi angan misrukta Hussein be yu thaklubadi miyoi kya sian khiba duga mari leinana Bihar Police na sienari ba miyoi si phana bhona duna lakhibani Bihar Police na mapam khuding da thihumbi gi thabak sathaba horakhra ba matung ma masa kanjana bigi damak Delhi da lotuna lerakhibani so haidi Makasa tharak poina to papa madana mo Portugal gi Cristiano Ronaldo Saudi Arabians club Al Nassr sign tokre Portugal gi superstar Cristiano Ronaldo Manchester United ki contract lakthorakrab matung Saudi Pro League ki club Al Nassr FC ga sei ani makha gi contract sign tokre contract asigi matungina Ronaldo na Saudi Arabia dagi sahi gi oina euro million samaga 100 tansin mangamlagani Ronaldo sign tarakpa sina club asibu thona hapadana tana aikoi gi mai pakna gi pandam adu phangma ngamaga loinana aikoi gi league lebak tungi hagolakliba nupa masa masum nupi masa sing anawa thona ma piragani Cristiano Ronaldo da Al Nassr FC da yorakpada aikoi na tarano okli haina Saudi Arabia gi club asina numaisa numita Twitter phongdoki tuan lebak singi anawa Football League sing the Sanabigi Lambia Sig the Mukmangna, Kaurang Idun Lady Hina Hanagi Manchester United, Real Madrid Amasum Juventus Kishanari Cristiano Ronaldo na Funduki, Ronaldo na known sign to Yaukraba Al Nassr Saudi Arabia League title Mapalobo ng Krabani, Bakwina Aroy Boyna, Toramina Sigi title English in Nigatragama Panaloki, Masagi say Kuntragatres Suraba Cristiano Ronaldo Mamang Saida. Sherry Egi Juventus ki English Premier League club Manchester United ta sahi ani gi contract sign tawna khibani season ma mai pakna rushin kraba matung Ballon d'Or award mangarak winner oikraba Ronaldo ga Manchester United ki anoba boss Eric ten Hagga mod khenrakhi season asigi manungda makoi ani gi marak makhata na mod manarak tabigi wapa masimyamna khangnarakhi Cristiano Ronaldo Tottenham Hotspur ga sanakhiba match ta substitute oina sangnaba haibada yadabadagi suspend tawkhibani Portugal gi Cristiano Ronaldo na Qatar World Cup sanaringaida Manchester United ki contract asi terminate tawkhibani Ronaldo gi Qatar World Cup ki campaign asi penalty da supna gi goal masalaga loishinki Mana tournament asigi knock out goal amata sanma ngamkhide Portugal gi Qatar FIFA World Cup ki campaign asi Morocco gi mukuta Qatar final du maithi duna loishinki Portugal forward Cristiano Ronaldo na Manchester United ta ahanba match saniga maudragan ti sanabada puna goal samaga taragani pansan mangam khie duga anisuba strinta match yangkai ga mari sanabada puna goal kun ga tres mangam khibani Ronaldo na Champions League title 2008 2014 2016 2017 2018 mangarak lokhi
ꯃꯥꯅ ꯖꯨꯚꯦꯟꯇꯁꯇ ꯁꯥꯟꯅꯔꯤꯉꯩꯗ ꯏꯇꯥꯂꯤꯌꯟ ꯂꯤꯒꯀꯤ ꯇꯥꯏꯇꯜ ꯑꯅꯤꯔꯛ, ꯔꯤꯑꯦꯜ ꯃꯦꯗ꯭ꯔꯤꯗꯇ ꯂꯩꯔꯤꯉꯩꯗ ꯇꯥꯏꯇꯜ ꯑꯅꯤꯔꯛ ꯑꯗꯨꯒ ꯌꯨꯅꯥꯏꯇꯦꯗꯇ ꯁꯥꯟꯅꯔꯤꯉꯩꯗ ꯇꯥꯏꯇꯜ 3 ꯂꯧꯕ ꯉꯝꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫